Manipur Leingakki Directorate of Handlooms and Textile ki Makhada District Handlooms and Textile CHANDEL District na District ASIGI FISABI chama kunmapanda FISAKON YENTHOKPAGA LOINANA FISABI SINGIDAMAKTA LEINGAKNA PAIKHATLIBA scheme singi matangda sensitization program among asi CHANDEL gi MONSANG PANATHA village community hall the PANGTHOKKHRE District Handlooms and Textile CHANDEL na sunduna PANGTHOKPA FISHAKON YENTHOKPAGI thoram aduda CHANDEL District ki Additional Deputy Commissioner Firoz Khan District Handloom and Textile Technopole and CHANDEL ki Project Manager Handloom Soivam Hiramani Singh Directorate Handlooms and Textile Manipur ki Deputy Director TH Vasanta SBI Kakching Branch ki Bongte Nelson Aimol Monsang Panatha Village ki Chief NZ Vincent na thoram ki athoiba mithung Singh thoram mapu amasung akhanaba mithung oina sarugyaki athoiba mithung lengi warolda lengakna leivak asigi miyambu sentok lambi leihanaba pandamda hotnariba sing asi miyam na mai pakhanba haibasi miyam ki thaudangni lengakna piriba kanaba sing asi niyam chumna sisin naduna aikoi gi sentung gi fivam fagat hanba khakta natana leivak asigi senmilong gi fivam fagat hanba hanba leitana honaminasi haki Soivam Hiramani Singh Neski Masigi Makhada FISABI Singh da piriba kanaba singi matangda wangang kibaga loinana lengakna piriba kanaba sing asigi khudong chaba sing asi Lomi Naduna Saukhanaba Amadi Isagi Sentok Lambi Lainanaba Honasi Haiki Tharamaduda CHANDEL District FISABI Chamakunapanda FISAKON Chamakumapan Solar Plate Nymphonictoy Railing Turret First Installment Oina Yenthoki